Manipur Thugainaba Mapan Leibak Tagi Changlakpa Kuki Khutlai Paiba Singi Thourang Asi Yamna Chao-I HAINA UNLF ki HANNAGI Chairman NINGTHEMCHA SANAYAIMA CHEKSHIN THAMLAKLI Wafam Asi Apunba Khoirol Ge Malim ki Lup Lingkhat Khibang Asi Chahi Ahum Mapung Phabaga Mari Lainana Palace Compound Leiba Ibo Yaima Sumang Lila Sanglena Pangthokpa Thauram Amada Mahakna Phongdokhibane Thauram aduda NINGTHEMCHA SANAYAIMA hai Irang asina maram oiraga asi ana kaya yaukraba matung lamdam asi aruba tanfam amada leire Manipur ki hauzik oiriba phibam asida tangdu leitaba hanjilakani natraga hanjilakloi haiba kumte karigumba lamdam asida tangdu leitaba hanjilaklabasu Manipur Thugainaba Mapan Leibak Tagi Changlakpa Kuki Khutlai Paiba Singi Thourang Asi Yamna Chao-I asigumba Thourang Asi miyamgi apunba pangalna thengnagadabane Leibak thibade miyamgi apunba pangal adu hauzik uba ngamdre hauzik aikhoigi nahasing charangnaba phibam amada leiduna maikai lepa ngamdana leide Manipur ki puwari oihawragadaba hauzik oiriba phibam lan soknakhiba leisem lon chumdaba khunai gi sokchillaba senmilon gi phibam amade amaga nusinaba ngamdriba kaya ase aibi singna ningthina iraga thambiyo loinana hawgalakliba nahasingda pangal loksing oigadaba kaya iraga puthораklabade lamdam ase kanbada achobo mating oigani haina NINGTHEMCHA SANAYAIMA makha tana phongdokhe Thauram aduda apunba khoirol malemgi lukki president W Amuchau amade playwright Buddha Chingthamna Chingba Yoi Kyana president member oina saruyakhe loinana Samadon Artist Association ki lilaroi singna sanaba nungsibagi sambal haina mingthonba sumang lila amasu khudol tamkhe Leibak Manipur Asi Yamna Tangmada project layer Asira Mam Tokre Asi Luire Bis Lani have HANNAGI dream HAINA Sativa Tender Kusiari Bis Lakusiari Bis Laku verso Manipur Thugainaba with the Mapan Leibak groups in the Landari with the Khutlai Paiba Our Leibak Tagi Changlakpa Kuki Khutlai Mokhoi Thourang Asi Yamna Mayam Nungderiba Satam Sidagi Yamna Manung Yowi Park Sale Masikanga Please program so single si mai tiba pidam tasu Leibak miyam ga program ba tsota Leibak tiba di Leibak miyam ga program ba do ngasi ko